ꯃꯌꯥꯝ ꯑꯍꯜ ꯃꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚꯤꯌꯨ ꯇꯔꯥꯝ ꯂꯧꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯜꯂꯣ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯇꯛꯗꯤꯔ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯃꯨꯚꯤꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯗꯤꯃꯥꯟꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯨꯔꯛꯄ ꯃꯨꯚꯤꯅꯤ ꯃꯨꯚꯤꯁꯤ IMDbꯗ 7.3 ꯐꯪꯉꯤ 82% ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ ꯁꯔꯆ ꯇꯧꯈꯤꯕ ꯃꯨꯚꯤꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯈꯤꯜ ꯑꯀꯤꯅꯦꯅꯤ ꯀꯜꯌꯥꯅꯤ ꯄ꯭ꯔꯤꯌꯥꯗꯔꯁꯟ ꯖꯒꯄꯇꯤ ꯕꯥꯕꯨ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯛꯄ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯤꯕ ꯃꯨꯚꯤꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯅꯦꯔꯦꯇꯔꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯪꯊꯦꯡ ꯊꯦꯡꯅꯕ ꯅꯠꯇꯦ ꯃꯁꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯒ ꯑꯩꯈꯣꯏꯒ ꯈꯪꯅꯗꯕ ꯃꯔꯤ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯤꯁꯤ ꯎꯗꯤ ꯎꯅꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯎꯅꯗꯕ ꯃꯔꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯦꯁꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯃꯈꯣꯏꯒꯤ ꯎꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯎꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯑꯚꯤꯅꯥꯁ ꯑꯁꯤ ꯂꯝꯕꯤꯗ ꯆꯦꯟꯗꯨꯅ ꯂꯥꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯍꯦꯜꯂꯣ ꯍꯥꯏꯕ ꯏꯁꯩꯁꯤꯁꯨ ꯁꯛꯏ ꯃꯨꯚꯤꯁꯤꯗ ꯑꯚꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯆꯍꯤ 13 ꯊꯥ 3 ꯑꯃꯁꯨꯡ ꯅꯨꯃꯤꯠ 18 ꯐꯔꯛꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯁꯦ ꯍꯥꯏꯅꯕ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯕ ꯃꯇꯝꯗ ꯐꯅ ꯌꯥꯝꯅ ꯂꯥꯞꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯂꯥꯞꯄ ꯀꯧꯗꯦ ꯅꯛꯁꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯑꯁꯤꯅ ꯆꯣꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯆꯦꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯃꯗꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯇꯦ ꯅꯪꯅꯗꯤ ꯍꯥꯏꯈꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯈꯜꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯇꯥꯔꯒꯁꯨ ꯅꯣꯡ ꯀꯌꯥ ꯂꯥꯛꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯣꯡꯗ ꯁꯣꯛꯄ ꯌꯥꯎꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯦꯜꯂꯛꯇꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯁꯤꯒꯅꯦꯜꯗꯒꯤꯗꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅꯤ ꯆꯠꯂꯤꯕꯁꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯜꯂꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯔꯝꯗꯤ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯈꯪꯉꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯅꯥꯝꯇ ꯂꯩꯖꯗꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯀꯅꯥꯝꯇꯅ ꯚꯥꯞ ꯇꯥꯕ ꯉꯝꯃꯣꯏ ꯅꯪꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯈꯤꯕꯅꯣꯅꯦ ꯖꯨꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤꯕ ꯐꯖꯕ ꯑꯁꯦ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯅꯥꯁꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯨꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯝ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗꯗꯤ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯕꯁꯨ ꯂꯩꯒꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯉꯁꯤꯗꯤ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯄ꯭ꯔꯀꯤꯇꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯥꯔꯒꯁꯨ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒ ꯑꯩꯒꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯇꯟꯖꯥ ꯑꯗꯨꯗ ꯑꯚꯤꯅꯥꯁꯇ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯄꯥꯏꯈꯠꯇꯨꯅ ꯑꯩꯁꯦ ꯎꯕꯔꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯗꯣꯝꯅ ꯕꯨꯛ ꯇꯧꯈꯤꯕꯗꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯦ ꯑꯗꯣꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯟꯖꯥꯗꯨꯗ ꯑꯚꯤꯅꯥꯁꯁꯨ ꯑꯩꯅ ꯇꯦꯛꯁꯤ ꯑꯃꯇ ꯕꯨꯛ ꯇꯧꯈꯤꯕ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯚꯤꯅꯥꯁꯀꯤ ꯃꯣꯕꯥꯏꯜꯗꯒꯤ ꯅꯨꯡꯁꯤꯔꯕ ꯚꯥꯏꯌꯣꯂꯤꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯚꯥꯏꯌꯣꯂꯤꯟꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯚꯤꯅꯥꯁꯁꯨ ꯚꯥꯏꯌꯣꯂꯤꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯏꯌꯣꯂꯤꯟ ꯈꯣꯡꯉꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯎꯕꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜꯗ ꯚꯥꯏꯌꯣꯂꯤꯟ ꯌꯥꯝ ꯐꯖꯕ ꯑꯃ ꯈꯣꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯚꯤꯅꯥꯁꯅ ꯅꯪꯒꯤ ꯇꯦꯛꯁꯤꯗꯣ ꯑꯩꯅ ꯕꯨꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯅꯪꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯚꯤꯅꯥꯁꯀꯤ ꯐꯣꯟ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯃꯨꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯚꯤꯅꯥꯁꯅ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯤꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏ ꯑꯗꯨꯒ ꯃꯅꯒꯅ ꯗꯥꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯗꯥꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤ ꯑꯚꯤꯅꯥꯁꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯅꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯃꯦꯇ꯭ꯔꯣꯒꯤ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯃꯗꯨꯗ ꯑꯚꯤꯅꯥꯁꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯣꯒꯤ ꯑꯃꯅ ꯊꯠꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤꯁꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩ ꯃꯗꯨꯅ ꯑꯚꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯣꯟ ꯑꯗꯣ ꯂꯧꯒꯦꯗꯣ ꯂꯧꯖꯧ
นั่นเป็นภาษาปามตรากสูมาสิกิภาษาสิงห์เซลล์อดูบุโฟนอดูดาอีกคนละตรอกเป็นนัมเบอร์ตัวมาดูดาปีอยู่ให้ตัวไหนได้ลูกป้าตัวโฟนนัมเบอร์ดูหลอกทั่วตัวน่ะบางวันนัมเบอร์สิงห์ดูมาทั้งหาลักตัวน่ะตั้งค่ายเชลักปุ่มมีกุบดูดาเทรนดูขามขี่เทรนดูขามมาตะกี้ดีไอ้บุพารก็สวยตัวน่ะพูดขี้มาตาเลยให้ตัวน่ะลูกป้าตัวสู้มาเพิ่มมาดูเรื่องจิลีngasi miyam gi dumukta aina gaming app ama pudun laksari masida adomna iphone amasung atopa cash bonus sing paisa thamdabida habri deposit tawdabida amasung investment tawdabida phangba ngamgani masi mayam gi golden opportunity ni adomna hek sign up tawba matamda lupa chawnga di adomna free sign up bonus ona phangbigani app asigi maming asina jitwin kawi amasung jitwin asida adomna spin manga ungbagi chance phangbigani aduga yamna nungai ba hai taragadi karigumba adomna aigi promo code ase sijina bitaragadi haibidi KANGLE adom na spin tara phangbigani haibadi masina adom gi chance si double orakani paisa su thambida bida sumna dagi sign up tawbudani ko aduga hojiki 2023 gi IPL asida adom na karoni pangi cash bonus supiri bani aduga masi phangbini bataragadi adom na sport amada predict tawbiduna win point sing phangbigadabani point sing asi asum kakalaktuna adom na leaderboard ta khwaidagi wangba taragadi adom na wangma makhalgi cash bonus sing su phangbigani winner sing asi week khudingi lawthorakani iroi loibadana grand bonanza winner aduna cash bonus yamna chawna phangani amuhana kanana bidamukta jitwin adom da nungti jagi amuhana sel thaba yaba sport event sing su piri bani try amutri tawgi miu ebasigi ambassador asi Sunny Leone na oibani na 100% secure oiba app ni makada piri ba description asida yawri link asida sanction biduna join toption view aduga sign up tawbada agi promo code KANGLECC na view and start winning now Avinash na di kersu tawroi number du khata piu haibani adubu number du pi baloi debje chen khibani na Avinash mahapu tana badi lepakte aduga par tana ba fangladuna nupa du fakhi madudagi nupa du gi pikhau check tawba matamda phone kya thenei phone aduda Avinash ki phone di yomde ai phone kadai dai gi haidun hangi nagi phone adudi mafam aduda aina nupa amada piramaka aina mafam aduragi chelakpani haiduna paw du magonda tami phone adu aina mingol pisalamaga chelakpani maram aduna ni number adu aina train da piramba yabani adubu angona phone adu leitabagi number du pikidabani haiduna hare Avinash na yamna sawduna aise kotan tana basena karam kanda leptribuna pandu haiduna hare pandu haiba minga du tabadagi di nupa aduna Avinash ngaktuna yengai nangda igi mingse karam da khangin do haiduna Avinash ta panduna hapa matamda nangna ai masa khangdabra haiduna Avinash na hare khangde haiduna panduna hare alta di Ramakrishna signal da nangna igi ektara thatatuna aibu phukhidai haiduna hare aingondagi lupa chamai no chumunki aduga thokhiba accident adu su nising ibra haiduna hangai sin adu dagidi Avinash ki pasta habni anga ungi matamda Ramakrishna signal da mahana ektara paraduna mafam aduda film gi music sing khonga aduna mayam dagi paisa lobgi mawong adu akmana u phangi signal adu dagi phangapa paisa khara adu mahana puladuna pani puri yomba jaga adura laktuna pani puri re ringe miku baduda nupi macha mana mahona payal siraduna mafam aduda gagra choli seladuna chelapuge mawong adu su mahana u phangi nupi macha aduna selak triba phijol adudi khungangi nupi macha amana setkadaba phijol ni haibdi mahana leribadudi city ni city aduna khungangdagi nupi macha amala e haduna mahana khanjabani pani puri chafam aduda mahaksu laktuna pani puri piu haiduna nupa aduda haibada sinuna magi hana pikro haiduna hari nupa masa sigi maming sina sinu kawi nupi masa sigi maming sina chunu kawi chunu na pani puri chabai mawong ase mahidu hana lawraga mahana puri thugai aduna mahi aduna hapchalaga kolaga chabani mahaki mawong asidi amukta udri haiduna pani puri woliba nupa aduna hai aidi sumna dum chabani haiduna chunu na khomi nupi macha aduna sinu gi managanda yaliba ektara du uba matamda nangna yaliba adubu sum design gi yalibra natraga khongsu khongba haibra haiduna hangi maduda sinuna ektara adu lokhtho aduna khongba mikubaduda mahanadi film gi sei khongmanina madudi mi gi seini nasai oiba surama semna bo hono adukanda da mong tarakani haiduna hairei chunu suma pham aduda gi chatki maduda sinuna chapthara aduna nangi naming kari kauge haiduna hangi maduda nupi macha aduna chapthara aduna chunu kawi haramduna mafam aduda gi chatki asum tawraduna sinuna su panipuri charam dai mikubaduda mahana chunu bo dum nishingi chunu su mafam aduda lai mahana chunu lakpada lakna gi haiduna mafam aduda loli chununa sinu si lakpra haiduna koi yengjai adubu mahaki matawduda sinuna di harauduna yengjaduna lerei sinuna chunu ki magudang adu yengaduna nangi khuji singdi kadai sakre haiduna hangi chunu su yamna nungaitana ngarang chenba matamda tusandu나 tekre haiduna khomi matungdadi section na chelu haiduna sinuna chunu da hairei asom tawduna makhoini su pani puri chaduna lei sinuna nangna haiba dugumna aina anauba music ama seme haiduna hai aduga tagera haiduna hangba matamda haujikti thenge akoi mane chok langba tare ai chalage haiduna chunu mafam aduragi chatkhi
ꯆꯨꯟꯅꯨꯅ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯙꯔꯃꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝꯅꯤ ꯃꯃꯥꯅ ꯙꯔꯃꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯠꯂꯒ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯁꯧ ꯂꯥꯡꯏ ꯑꯗꯨꯒ ꯙꯔꯃꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞ ꯀꯥꯎꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯈꯨꯝꯃꯤ ꯁꯤꯅꯨꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯃꯆꯥ ꯃꯁꯨ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯆꯨꯟꯅꯨꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯃꯥ ꯃꯄꯥꯅ ꯌꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯌꯥꯎꯖꯕꯅꯤ ꯆꯨꯟꯅꯨꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯗ ꯁꯤꯅꯨꯅ ꯂꯩꯔꯝꯒꯗꯕ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯑꯗꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯗꯣꯝꯗꯗꯤ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯗꯦ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯆꯠꯍꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯀꯌా ꯑꯗꯨꯅ ꯀꯥꯔꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛꯇ ꯈꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯩꯁꯥ ꯅꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯆꯨꯟꯅꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯖꯔꯤꯕꯗꯤ ꯁꯤꯅꯨꯕꯨꯅꯤ ꯁꯤꯅꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯆꯨꯟꯅꯨꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯁꯤꯅꯨꯅ ꯆꯨꯟꯅꯨꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛ ꯇꯔꯥꯗꯨ ꯈꯣꯡꯏ ꯒꯥꯔꯤ ꯑꯗꯨ ꯇꯤꯟꯇꯦꯠ ꯒ꯭ꯂꯥꯁ ꯑꯣꯏꯕꯅꯤꯅ ꯃꯅꯨꯡꯗ ꯀꯅꯥ ꯇꯣꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯎꯗꯦ ꯆꯨꯟꯅꯨꯅꯗꯤ ꯁꯤꯅꯨꯕꯨ ꯎꯖꯩ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯖꯕꯅꯤ ꯆꯨꯟꯅꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯡꯉꯗꯨꯅ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗꯕꯗꯒꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯄꯤꯈꯥꯎ ꯍꯨꯝꯃꯗꯨꯅ ꯂꯨꯄꯥ 100 ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯗ ꯂꯨꯄꯥ 200 ꯄꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯄꯥ 100 ꯑꯗꯨ ꯊꯥꯗꯔꯛꯏ ꯂꯨꯄा 100 ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯄꯥ 100 ꯑꯗꯨ ꯈꯨꯟꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯕ ꯃꯇꯝꯗ ꯆꯨꯟꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯆꯨꯟꯅꯨꯁꯨ ꯄꯥꯅꯤꯄꯨꯔꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯤꯅꯨ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯇꯥꯛꯂꯛꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯅꯨ ꯑꯗꯨ ꯂꯩꯕꯅꯤ ꯀꯗꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯎ ꯃꯊꯛꯇ ꯁꯤꯅꯨ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯏ ꯁꯤꯅꯨꯅ ꯆꯨꯟꯅꯨꯁꯤ ꯖꯨꯅꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯅ ꯖꯨꯅꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯀꯧꯈꯠꯂꯤ ꯁꯤꯅꯨꯅ ꯖꯨꯅꯨꯗ ꯅꯪ ꯅꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯆꯨꯟꯅꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯎꯏꯗꯦ ꯎꯏꯁꯜꯂꯨ ꯍꯥꯏꯗꯨꯅ ꯁꯤꯅꯨꯅ ꯖꯨꯅꯨꯗ ꯍꯥꯏꯔꯛꯏ ꯖꯨꯅꯨꯁꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩ ꯉꯁꯥꯏ ꯖꯨꯟꯅꯨꯅ ꯄꯤꯔꯝꯕ ꯂꯨꯄꯥ 100 ꯑꯗꯨꯅ ꯖꯨꯟꯅꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯈꯨꯖꯤ ꯑꯃ ꯂꯩꯗꯨꯅ ꯄꯣꯔꯛꯏ ꯈꯨꯖꯤ ꯑꯗु ꯃꯍꯥꯛꯀꯤ ꯈꯨꯖꯤ ꯀꯥꯏꯈ꯭ꯔꯦ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ ꯈꯨꯖꯤ ꯑꯗꯨ ꯎꯖꯕ ꯃꯇꯝꯗ ꯖꯨꯟꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯖꯨꯟꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯣ ꯑꯗꯨꯝ ꯑꯝꯇ ꯄꯤꯔꯛꯎ ꯃꯗꯨꯗ ꯁꯤꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯈꯨꯖꯤ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯇꯤꯡꯊꯣꯛ ꯍꯥꯏꯁꯤꯅ ꯅꯈꯨꯠ ꯑꯗꯣ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯖꯨꯟꯅꯨꯅ ꯁꯤꯅꯨꯗ ꯍꯥꯏꯔꯛꯏ ꯖꯨꯟꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯈꯨꯕꯥꯛ ꯃꯔꯤ ꯌꯦꯡꯕ ꯍꯩꯕ ꯃꯤꯅꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯦ ꯇꯥꯛꯄ ꯉꯝꯗꯣꯔꯤꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯨꯕꯥꯛꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯤꯅꯨꯅ ꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯃꯗꯨꯗ ꯖꯨꯟꯅꯨꯅ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝꯅ ꯌꯥꯔꯦꯅꯦ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 100 ꯐꯪꯗꯣꯔꯕꯅꯤ ꯉꯁꯤꯁꯨ ꯁꯦꯀꯦꯟꯗ ꯂꯨꯄꯥ 100 ꯐꯪꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯍꯌꯦꯡꯗꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯗꯅꯦ ꯁꯦꯀꯦꯟ ꯑꯗꯨꯗ ꯀꯥꯔ ꯑꯉꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯉꯣꯟꯗ ꯂꯨꯄꯥ 100 ꯄꯤꯔꯛꯀꯅꯤ ꯂꯨꯄꯥ 100 ꯄꯤꯗꯣꯔꯤꯕꯁꯤꯗꯤ ꯖꯨꯟꯅꯨꯅ ꯁꯤꯅꯨꯗ ꯄꯤꯗꯣꯔꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 100 ꯐꯪ ꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛ ꯋꯥꯅ ꯁꯨꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯖꯨꯟꯅꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯖꯨꯟꯅꯨꯗ ꯁꯤꯅꯨꯅ ꯋꯥꯁꯛꯑꯝꯃꯤ ꯖꯨꯟꯅꯨꯒ ꯁꯤꯅꯨꯒ ꯈꯨꯠꯀ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯅꯨꯅ ꯖꯨꯟꯅꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯁꯦꯝꯃꯕꯅꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯅꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯨꯟꯅꯨꯅ ꯍꯣꯏ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯅꯨꯅ ꯂꯩꯔꯛꯄ ꯈꯨꯖꯤ ꯑꯗꯣ ꯃꯈꯨꯠꯇ ꯁꯤꯖꯤꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯅꯨꯅ ꯖꯨꯟꯅꯨꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤꯅꯦ ꯄꯥꯌꯜꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯥꯌꯜꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯅꯕꯒꯤꯗꯃꯛꯇ ꯖꯨꯟꯅꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯤꯡꯉꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯑꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯥꯕ ꯐꯪꯂꯤꯕꯅꯤ ꯏꯁꯩ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯔꯨꯛ 20% ꯌꯥꯎꯔꯕꯅꯤ ꯖꯨꯟꯅꯨꯁꯨ ꯅꯨꯡꯇꯤꯒꯤ ꯁꯤꯅꯨ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯥꯟꯅꯩ ꯄꯥꯔꯛ ꯑꯗꯨꯗ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯩ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃꯅ ꯁꯤꯅꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯨꯟꯅꯨ ꯁꯥꯎꯗꯨꯅ ꯂꯩ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯗꯨꯅ ꯁꯤꯅꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯖꯨꯟꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯁꯤꯅꯨꯅ ꯁꯤꯒꯅꯦꯜꯗ ꯄꯩꯁా ꯇꯥꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯔꯐꯥꯟ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯤꯅꯨꯒꯤ ꯑꯦꯛꯇꯔ ꯑꯗꯨꯕꯨ ꯊꯥꯗꯠꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯗꯨꯅ ꯊꯝꯃꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯨꯟꯅꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯛꯇꯔꯥꯗꯣ ꯊꯥꯗꯠꯄꯤꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯖꯨꯟꯅꯨꯁꯨ ꯃꯌꯨꯝꯗ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨꯒꯤ ꯇꯔꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯄꯥꯏꯔꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯔꯗꯨꯅ ꯁꯤꯅꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯔꯥꯁꯦ ꯄꯥꯟꯁꯤꯜꯂꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯁꯤꯁꯨ ꯇꯩꯁꯜꯂꯨ ꯑꯗꯨꯒ ꯅꯕꯨꯛꯁꯨ ꯂꯥꯝꯃꯝꯃꯅꯤ ꯑꯆꯥꯄꯣꯠ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯁꯦ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯨꯟꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨꯅ
ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯀꯗꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯦ ꯖꯨꯅꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯨꯅꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯄꯥꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯄꯣꯠꯅꯆꯩꯁꯤꯡ ꯑꯗꯣ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯠ ꯇꯧꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩꯈꯣꯏ ꯗꯤꯜꯂꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯗꯤꯜꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯖꯨꯅꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯤꯅꯨꯒ ꯀꯥꯏꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕ ꯉꯝꯈꯤ ꯖꯨꯅꯨꯁꯨ ꯁꯤꯅꯨꯅ ꯄꯤꯔꯛꯄ ꯈꯨꯖꯤ ꯑꯗꯨ ꯁꯤꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯥ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯃꯥꯅ ꯁꯤꯒꯅꯦꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯤꯅꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ ꯁꯤꯅꯨꯅ ꯃꯐꯝ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯨꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯁꯤꯅꯨꯅ ꯒꯥꯔꯤ ꯑꯉꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 100 ꯐꯪꯒꯅꯤ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯉꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯖꯨꯅꯨꯅ ꯃꯃꯥꯒꯤ ꯕꯦꯛꯇꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯂꯗꯨꯅ ꯂꯨꯄꯥ 100 ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯣ ꯍꯥꯊꯨ ꯏꯁꯤꯜꯂꯤ ꯁꯤꯅꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯒꯅꯦꯜ ꯑꯗꯣ ꯒ꯭ꯔꯤꯟ ꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯤ ꯁꯤꯅꯨꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯆꯠꯈꯤꯕꯅ ꯍꯥꯟꯈꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯩꯊꯔꯛꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯅ ꯄꯤꯈꯤꯕ ꯈꯨꯖꯤ ꯑꯗꯣ ꯁꯤꯔꯗꯨꯅ ꯂꯨꯄꯥ 100 ꯄꯥꯏꯔꯗꯨꯅ ꯃꯈꯨꯠ ꯊꯥꯡꯗꯣꯔꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯖꯨꯅꯨꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯉꯤ ꯖꯨꯅꯨꯅ ꯄꯩꯁꯥꯗꯨ ꯊꯥꯗꯔꯝꯗꯨꯅ ꯄꯩꯁꯥꯗꯣ ꯈꯣꯡꯀꯠꯂꯨ ꯑꯗꯨꯗꯨꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯖꯨꯅꯨꯅ ꯁꯤꯅꯨꯗ ꯏꯪꯒꯤꯠ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯖꯨꯅꯨꯁꯨ ꯑꯄꯤꯛꯄ ꯃꯈꯨꯜ ꯑꯗꯣ ꯍꯥꯏꯖꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯑꯉꯥꯡꯅꯤ ꯒꯥꯅ ꯏꯔꯥꯡ ꯌꯥꯝ ꯄꯨꯔꯗꯅ ꯈꯨꯄꯥꯛ ꯆꯥꯒꯗꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯖꯨꯅꯨꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯨꯄꯥ 100 ꯆꯞꯄꯤꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯗꯨꯅ ꯆꯦꯟꯈꯤ ꯖꯨꯅꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩ ꯃꯍꯥꯛꯅ ꯁꯨꯝ ꯒꯂꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯇꯥꯟꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯒꯥꯔꯤ ꯑꯃꯅ ꯊꯠꯇꯨꯅ ꯆꯦꯟꯕ ꯌꯥꯜꯂꯝꯗꯦ ꯁꯤꯅꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯕ ꯃꯇꯝꯗ ꯃꯅꯒꯟꯗ ꯗꯥꯛ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ ꯑꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯣꯔꯣꯛ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯁꯤꯅꯨꯕꯨ ꯊꯣꯝꯃꯤ ꯁꯤꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯂꯩꯖꯔꯝꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯖꯨꯅꯨꯅ ꯁꯣꯛꯇꯨꯅ ꯇꯥꯕ ꯑꯗꯣ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯄꯩꯁꯥꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯇꯨꯅ ꯖꯨꯅꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯣꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯇꯞꯅ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯑꯉꯥꯡꯁꯦ ꯆꯣꯡꯁꯤꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯔꯦ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯏꯟꯖꯟꯕꯗꯨꯅꯤ ꯁꯤꯅꯨꯅꯗꯤ ꯏꯆꯝ ꯆꯝꯖꯗꯨꯅ ꯑꯟꯇꯤ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯒꯥꯔꯤꯁꯤ ꯅꯪꯅ ꯊꯣꯝꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯅꯉꯣꯟꯗ ꯊꯣꯝꯕꯅꯤꯅꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯁꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯔꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯨꯕꯅꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯟꯇꯤ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯆꯝꯃꯤ ꯑꯣꯏꯗꯕ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯃꯥꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯇꯦꯔꯣꯔꯤꯁꯅꯕꯨ ꯍꯦꯟꯅ ꯐꯩ ꯐꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯃꯣꯏ ꯁꯦꯡꯖꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯩꯁꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯥꯟꯅꯔꯔꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯜꯂꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯣꯔꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯩ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄ꯭ꯔꯀꯥꯁ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯔꯣꯖꯤꯅꯤ ꯀꯧꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯔ ꯁꯣꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯉꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯈꯨꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯦꯡꯕ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯑꯉꯥꯡ ꯂꯩꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯀꯤꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯅ ꯊꯣꯝꯕꯤꯕ ꯑꯉꯥꯡ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯖꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯑꯗꯣꯝꯅꯦ ꯁꯣꯔꯣꯛꯇ ꯌꯧꯔꯛꯄ ꯐꯥꯎ ꯌꯥꯕꯅꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯍꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯐꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄ꯭ꯔꯀꯥꯁꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯄ꯭ꯔꯀꯥꯁꯅ ꯁꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯅꯨꯅ ꯄ꯭ꯔꯀꯥꯁꯇ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯑꯪꯀꯜ ꯑꯗꯣꯝꯁꯦ ꯀꯅꯥꯅꯣ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯊꯣꯝꯃꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯅꯪꯕꯨ ꯅꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨꯗ ꯑꯟꯇꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯀꯥꯁꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤ
Prakasa makuta anga adu samadun tholakpa mikubatuda Sarojini na uba mikubatuda anga adu tikta kaidina lere mamatodo madu urba matamda Sarojini gi mamitagi mapi ororo tarai Sarojini na anga adu gi mamai adu nanbiraduna aibu ngakpiyo haiduna hai Sinusu nopet tawduna Sarojini bu ngakpirame Sarojini amasung Prakasna Sinu bu makhoi yumda porai makhoi yumado yana fazaba yum amasu oi thona adu haidoktura yengwa matamda upambi ma hodun leibagi mawongsu Sinuna uba matamda mahakki thamoido sumatki maramdi mahakti ugi yumda lerakpa misaknina nang use pambra haiduna Prakasna Sinuda hangma matamda pami haiduna hai adu oitaragadi yumgi akoibase ulole thasi haiduna Prakasna Sinuda harai Numidangi matamda Sarojini mahakki nupa Prakaski manakta changakpa matamda anga ado phamungda tumhanbani adubu ngakhtang hek leibaga mahakti phamungdai kumtharaktuna leipang makhara tumduna lehwi hanjin sumaina dum tawine Prakasna hare karigumba anga se ngasi siramba taragadi kanamtana thawa saroiduribani makhogumba anga asigi punsi ase kayada warangmani kokupna pedamakta yum leite atuga makhongdasu sendal nungdala mata phawpa tongdabani ngasi mala chaba phangani phangoi habisu khangde adubu yunguni sahi tara khatagi anga mahakna yung magi damaktani habada sangsar se kanasu leite adubu mahakki thamoise kayada sengkhrabano kayada su samjagre ambasung kayada su nusigre sangsar sina magumba anga ase atangmani Kanduna yungane karigumba mahakna nangumba ima ama amasung aigumba mapa ama phangsa taragadi kamai tawgani Sarojini su yamna harauna nangna haribado aina khalamba wakhalni aisu mabu yoglagi haiduna khalibani hospital da leiba matamda aina isodane mahakase karisu tekta kaidana bidamakta thawnijaribani aduga aina isoda hajikibse anga asina karigumba hingau taragadine magidamakta awatpa amta lehelo haiduna aina isoda hajikibani akhwaini na sahi ani hum phare anga yongna bidamakta honaraklipse adubu anga amatadi phangide Prakasna hare laibaktane magase akoigi chawina phangjaro haiduna tamamduna tawribani haiduna hare asengbagira haiduna Sarojini na hare madru Prakasna hare akoina sumna haitarakusune maki wakhala kari leiribano haibase akoina khangdopamdi chumi nongalapa matamda Sinuna breakfast saringai matamda Sarojini na Prakasna hangu haiduna chali Prakasna Sinuda hare Sinua yumase kamai tawi madura Sinuna hare yamna susawi aduga asigum yumase aidi ihan hamba uribani Garden da su u sogum su holi aidi maduda kakhalu rabani maduda Prakasna hare nana kakhapato aisu uine nana u yam pam taragadine u thara lore kadroge u thagani haibo wahai ru taba matamda Sinudi yam haraujai Prakasna Sinuda hare Sinua nang akhwege leminarasidana Prakaski matawaduda Sinu su hoi haiduna momo nokcherai matawaduda Sarojini su harauba ngam khailekide mahakna chensinjaraktuna Sinudubu mabuk thoki machani khaladuna mathada chechit konseli asum tawraduna Hindu dharmagi chanabi oina angang ase laida tinda haiduna mahakpu yokhi aduga mahakki maming asi Avinash haina thonki junusu Delhi mahakki anoba yumaduda lai aduga mayumaduda fountain su lei haiduna hai mapana da lebasi quarter dani somnaganadi Prakasa amasung Sarojini na Sinubu puraduna aigi matungina adopt tawnabidamakta legal formality kya singa tubu loina submit tawbi aduga soin tawnarami Junusu anoba school amada tami aduga mafam aduda mahak mathwaidi yamna nungaijade Sinudi somnakanda mama anoba mapa anoba fangabalina mahakti haraubagi ngam khailekide aduga school anoba amdasu mahak ming chanchaladuna larik tamba horai somnakandadi Janusu Sinuna ektara khomba adugumna mahakna school aduda violin gi class lawi numidangdasu Prakasa amasung Sarojini na Avinash bu makhadagi phamungda pukhanaba honai adubu makhada dum kumthaduna Avinash adu tummi Janusu mayumgi phone khingapa khudimakta Sinuna phone tawklibni khaladuna Sinura haiduna aduma hangjaduna lei adubu ningamda haibado aduma oiki Avinash mahaki schoolda payil khonjel taba matamda mahaki Januni haiduna khanjai adubu atopa satri godun lerami nongmadi Janusu mahakna sanarigi mikupatuda mahaki khujido tekhi Sinuna roi bawina pirakhiba khudolado tekhiba matawduda Janudi mathwai yamna nungaijadana kapsarami mamalu khuji sigi wari se lole tami habadi Sinugi maramda mama pada wari singado lole tamthokpani nongalapa matamda Sinusu mahaki kata leite haduna mamaga mapagadu kuthi thibalai kuthi thiba matamdadi Ramakrishna signal da machanupado tuminna phamduna lebadu uba matamda mama apado yamna haraujarami haibadi mahaki machado phangi haduna haraubani mamaga mapagaduna machanupado khangandabida tuminna machanupado matawdu yengduna lei yumda halapa matamdasu machanupa se mangure habigi mong ase Sinunda khangandabida moi mogi thokpa thabak tongladuna lei Sarojini na karigidamata nangbu mafam asidagi chilibano haiduna hangba matamda mahana
Mama pada Janugi wari pumbado loina tamami. Janugi kuji edu mamana songjiladuna masan pigidamukta pudun lakpa mawong aduda Januna yamna haraujarami. Sinuna signal aduda Janupu ngaiba satkadaba mikuba aduda nong churappadagidi mahak mathwai yamna nungaijade. Matawduna mama aduna machanpai matawdu yemba ngamdraduna satin piraduna chalo haiduna tharami. Sinusu mafam aduda satin pairaduna adumak ngaiduna lei. Prakasa amasung Sarojinisu Sinugi mawong ado yengduna adumak leijai. Janusu lupa chama uba mikuba aduda mahak sinu dum nichingduna lei. Sinusu mahakna signal aduda famduna kapduna adumak leijarami. Angang masale na thut auba makoina nungsinaribani tawribani. Nongmadi Prakasa amasung Sarojinina Avinasu mahaki schoolgi mamanaba amagi party-gidamukta party ama yaubagidamukta porai maduda Sarojinina mamalabisinga wari sanaduna lei aduga aigi chanupani Avinasni haiduna mangla saktai adubu machanupadunadi Sarojinida anti haiduna kauri Sarojinisu wakhal yamna nungaijade Avinasna Sarojinida anti haina kaurpui mawong ado Prakasa taba matamda maki nupise wakhal nungairoi habsidi khangi Sarojinisu mayam mamana karisu khangchinadaba saraduna mafam aduda party dum yaurami numidangi matamda Sarojinina mahakki phamung aduda mapi ororo taduna hik lauduna kapai aduga Prakasa kadore haduna hangi kapanu yare kadorake haduna hari Sarojinina hari mana ibu mayam mamangna anti haduna kaukibani mana ibu ima haina kaukti haduna hari Prakasa Sarojini bu themjaraduna hari Prakasa hari matam kharadine changani saru kadawegi mana akubu uncle anti haduna kautaragasu Matamdi khara changani adubu masina aikoina mahakpu nusibasibu hanthagadrane Sarojinisu hantharo hadra manganomi Prakasa hari mana khoibu nusibasu hanthagadrane Sarojinisu hantharo haduna hari madu Prakasa makhatare alu tali kadawege mana kongniba khojsanu karigum mana mathamoidagi akhoini se mama baba hadra kongninga pamikubado madura mai khojrakchani adu kaudrasu kadawege haduna hari madu Sarojini hari madu yadi haduna hari Prakasa hari parese na ingondane karigumba muaso mala aikoida ima baba kaudaba matamda aikoise thawai nuaite habase mangona khangan bayadi phare thumo yarase haiduna Prakasa hari madura Sarojinina sauduna hari nangide namitadine napi unda tawkai bayadabani ai phawbudi khafan biyudana aidi nangse kibamu yaksalabani nani na pasiba mikubadu phawbada kapkhidabani Avinash school le halappa matamda anti haiduna kawi tanja aduda Prakasa amasung Sarojini ase khanaduna lerami makoini na khanabai maramasi Prakasa surup thakpado Sarojini na thingmani maramaduna matung thaksera ro haduna Prakasa Sarojini da hajaduna leibani makoini khanaba matamda Sarojini na Prakasa I hate you haramdra mafamudrigi chatki numidangda Prakasa amasung Sarojini makoi humpunna leringe mikubaduda Avinash Sarojini da hari antie I hate you haribasiga atrakarino Prakasu wahayatuda ngaktuna nga adura yengi Nandi madu kadai le taru ba haduna Sarojinina hangpa matamda aina school halappa matamda nangna uncle da haibado matata hubani madura Sarojinina hari kanaguma misang amana ne kanaguma misang amada thawai hakchang yawge nusi taragati masi wahaina phongdokpasu ngamdraba amasung magi manakta dum lening taragati ne mabulu na tawdun thamning tarabati amasung matam chupada mahakki damakta afabada khanbo oi taragati ne akoina I hate you haiduna haiduna Sarojinina Avinash Seraturan hajali mal Seraturan hajan bagi maramdi Avinash ki wakalda phataba mami se takidana bani makoini na Avinash se phataba kyadagi ngakthokuna thamningi maramuduna wai phataba dai su ngakthongning mani asum tawdana makoini su Avinash ki mamangda wanga mamatamda section ngangai asum tawdana Avinash anti I hate you haduna Sarojini da hari matawduda Sarojini na su sinuda I hate you haduna hari Prakasa su I hate you hai Prakasa su I hate you haramduna makoi hum I hate you hainaduna makoi tumnarami nongalakpa matamdadi pakado thugairaduna ulusu loina yantharami junugi mapana su sinubu thiraduna mana mafamuduna leiba mi mada pawlabu matamdadi pakadudi loina thugaikre haiduna pawdu pirei somnakanda su Prakasa amasung Sarojini wari sanaduna lei kamdore haiduna hangi nupi machadugi likhun phangabra haiduna hangi madura karimta kana roi pakado loina thugaikre haiduna Prakasa Sarojini da hari udu su kathakre mafam madura hojiti IT park sagani haiduna haine Sarojini hari adu taragadi kamai thodiba nupi machaduri kamdauba Prakasa hari ai mafam madura hangba yaba hangabani adubu junu haiba angang ase mafam madura leiti haiduna mi khuding na hari avidi kadai legi haiduna hangi adubu avidi signal adu tamna kana chen ba haibado hoirei asum tawduna Avinash chawrei aduga junu su leisabi phalei junugi maming ase
ꯃꯥ ꯂꯣꯠꯄꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤꯗꯤ ꯄ꯭ꯔꯤꯌꯥ ꯍꯥꯏꯕꯅꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯨꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯕꯤꯅꯥꯁꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯦꯖꯔꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯀꯥꯔꯛꯇ ꯇꯨꯝꯖꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯈꯨꯖꯤ ꯑꯗꯨ ꯄꯤꯛꯂꯕꯅꯤꯅ ꯈꯨꯖꯤ ꯑꯗꯨ ꯁꯧꯗꯣꯛꯍꯜꯂꯨꯗꯨꯅ ꯈꯨꯖꯤ ꯑꯆꯧꯕ ꯑꯃꯗ ꯑꯣꯟꯊꯣꯛꯑꯗꯨꯅ ꯄ꯭ꯔꯤꯌꯥꯁꯨ ꯊꯥꯏꯅ ꯁꯤꯅꯨꯅ ꯄꯤꯔꯛꯈꯤꯕ ꯈꯨꯖꯤ ꯑꯗꯨ ꯁꯤꯔꯝꯃꯤ ꯁꯤꯅꯨꯒꯤꯅꯤ ꯍꯥꯏꯕꯗ ꯈꯨꯖꯤ ꯑꯁꯤ ꯅꯠꯇꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯈꯨꯗꯝ ꯂꯩꯔꯝꯗꯦ ꯖꯨꯅꯨꯁꯨ ꯈꯨꯖꯤ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯁꯤꯅꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ ꯁꯤꯒꯅꯦꯜ ꯀꯌꯥꯗ ꯄ꯭ꯔꯤꯌꯥꯅ ꯑꯉꯥꯡꯁꯤꯡꯗ ꯂꯨꯄꯥ ꯆꯥꯝꯃ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯪꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯑꯗꯨꯝ ꯇꯥꯏꯌꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯁꯦꯞ ꯇꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯁꯤꯅꯨ ꯑꯃꯁꯨꯡ ꯖꯨꯅꯨꯒꯤ ꯃꯃꯤꯡ ꯑꯁꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯐꯤꯂꯝꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯃꯤꯡ ꯑꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯒꯦ ꯅꯣꯡꯃꯗꯤ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯄꯣꯠ ꯂꯩꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯔꯣꯖꯤꯅꯤꯒ ꯑꯕꯤꯅꯥꯁꯀ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯔꯣꯖꯤꯅꯤꯒꯤ ꯕꯦꯒ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯁꯔꯣꯖꯤꯅꯤꯗꯤ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯗꯨꯅ ꯆꯠꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯉꯝꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯆꯦꯟꯊꯔꯛꯏ ꯒꯥꯔꯤ ꯑꯗꯨ ꯆꯦꯟꯊꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯔꯣꯖꯤꯅꯤꯗ ꯊꯣꯝꯃꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯑꯕꯤꯅꯥꯁꯅ ꯁꯔꯣꯖꯤꯅꯤꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯃꯥ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯟꯁꯤꯗꯏꯍꯥꯟ ꯍꯥꯟꯅ ꯏꯃꯥ ꯍꯥꯏꯔꯛꯄ ꯃꯤꯡꯊꯣꯜ ꯑꯗꯣ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯔꯣꯖꯤꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯒꯥꯔꯤ ꯂꯥꯛꯄ ꯈꯪꯗꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯔꯣꯖꯤꯅꯤꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡꯊꯣꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯔꯣꯖꯤꯅꯤꯗ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒ ꯃꯆꯥꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯨꯗꯤ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯗꯤ ꯎꯠꯂꯝꯗꯦ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯣꯔꯣꯛ ꯂꯥꯟꯕ ꯃꯇꯝꯗ ꯌꯦꯠꯇ ꯑꯣꯏꯗ ꯌꯦꯡꯉꯨ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯩꯗꯨꯅ ꯂꯩ ꯁꯔꯣꯖꯤꯅꯤꯗꯤ ꯏꯃꯥ ꯍꯥꯏꯔꯛꯄ ꯃꯤꯡꯊꯣꯜ ꯑꯗꯨ ꯇꯥꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯪꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯐꯕꯇ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯁꯤꯅꯨꯒ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯦꯡꯅꯈꯤꯕꯅꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯨꯅꯅꯤ ꯑꯩꯅ ꯅꯪꯁꯦ ꯐꯪꯖꯈꯤꯕꯗꯣ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝ ꯇꯥꯔꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯍꯦꯠ ꯌꯨ ꯏꯃꯥ ꯑꯕꯤꯅꯥꯁꯁꯤ ꯆꯥꯎꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯑꯗꯨꯕꯨ ꯑꯥꯏ ꯍꯦꯠ ꯌꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯈꯪ ꯇꯥꯔꯒꯁꯨ ꯃꯃꯥꯗꯗꯤ ꯊꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯑꯥꯏ ꯍꯦꯠ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯑꯥꯏ ꯍꯦꯠ ꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯍꯦꯠ ꯌꯨ ꯍꯥꯏꯕꯁꯦ ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯗꯕꯒꯤ ꯈꯨꯍꯥꯏꯗꯨꯅꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯊꯪꯗꯗꯤꯅꯦ ꯁꯣꯔꯣꯛ ꯂꯥꯟꯕ ꯃꯇꯝꯗꯅꯦ ꯆꯦꯛꯁꯤꯟꯅ ꯂꯥꯜꯂꯒꯦ ꯁꯔꯣꯖꯤꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯃꯟꯈꯤꯗꯨꯅ ꯑꯪꯀꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐꯤꯂꯝ ꯌꯦꯡꯉꯨꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯁꯄꯨ ꯄ꯭ꯔꯀꯥꯁꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯃꯗꯨꯅ ꯍꯟꯗꯛꯇꯤ ꯑꯃꯦꯔꯤꯀꯥ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯔꯝꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯁꯤꯅꯨ ꯂꯩꯔꯤꯕꯅꯤꯅ ꯁꯤꯅꯨꯒ ꯑꯃꯨꯛꯇꯗꯤ ꯎꯅꯅꯤꯡꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯝꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯇꯕ ꯀꯨꯏꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯗꯒꯤ ꯑꯃꯨꯛꯇꯐꯥꯎ ꯆꯠꯇ꯭ꯔꯤ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥ ꯆꯠꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦ ꯀꯕꯤꯇꯥꯁꯨ ꯂꯨꯍꯣꯡꯗꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯆꯠꯅꯤꯡ ꯇꯥꯔꯒꯗꯤ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯒꯅꯦ ꯅꯃꯥꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯆꯠꯄ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯄ꯭ꯔꯀꯥꯁ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯗꯨ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯃꯣꯗꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯃꯣꯗꯀꯤ ꯃꯄꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁ꯭ꯇꯦꯖ 4 ꯀꯦꯟꯁꯔꯅꯤ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯃꯥꯗꯤꯅꯦ ꯅꯉꯣꯟꯗꯒꯤꯁꯨ ꯆꯨꯔꯨꯞ ꯌꯥꯝꯅ ꯇꯥꯅ ꯊꯛꯄꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯁ꯭ꯇꯦꯖ 4 ꯌꯧꯈ꯭ꯔꯦ ꯕꯕꯥꯅ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁ ꯍꯔꯥꯎꯕꯒꯤ ꯉꯥꯎꯈꯩ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩ ꯑꯕꯤꯅꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯆꯨꯔꯨꯞ ꯊꯛꯑꯅꯨ ꯐꯅꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯟꯖꯤꯟ ꯊꯛꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯑꯩꯒꯤꯗꯤ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨ ꯆꯨꯔꯨꯞ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯆꯨꯔꯨꯞ ꯎꯄꯨ ꯃꯌꯥꯝꯗꯨꯁꯨ
ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯂꯪꯊꯣꯛꯈꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯕꯤꯅꯥꯁꯅ ꯃꯃꯥꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤꯗ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯑꯁꯦꯡꯕꯩ ꯂꯦꯞꯄꯕꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯀꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯔꯣꯖꯤꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯀꯥꯁꯄꯨ ꯀꯧꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯄ꯭ꯔꯀꯥꯁꯀꯤ ꯃꯃꯤꯠ ꯑꯗꯣ ꯃꯄꯥ ꯁꯤꯕ ꯃꯇꯝꯗ ꯐꯥꯎꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯤꯔꯥꯡꯇꯅ ꯊꯟꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯔꯣꯖꯤꯅꯤꯅ ꯅꯆꯥꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯕꯕꯥ ꯀꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯀꯥꯁꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯥꯡ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯁꯤꯅꯨ ꯅꯪꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯕꯤꯅꯥꯁꯅ ꯈꯨꯝꯃꯤ ꯅꯪꯅ ꯇꯧꯔꯝꯃꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯄꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯉꯦꯅ ꯃꯇꯝ ꯑꯃꯗ ꯅꯪꯗꯤ ꯁꯤꯒꯅꯦꯜꯗ ꯕꯤꯈꯥꯟ ꯌꯦꯜꯂꯝꯗꯥꯏꯅꯦ